Myanmar amadi MOREH ngamkhai manakta leiriba MOREH Sunrise Ground da bom pokhaikhre. Myanmar gi Namphalong da bom Yaona Nongmei kapnabada Myanmar gi police ama Leikhidre. Ngasi ayuk NONGALAMDAI PUNG ama khara HELAKPA matamda MOREH Ward number 2 Sunrise Ground da India amadi Myanmar MEEOI sing CHATHOK CHATSIN TOUDANABA COVID-19 LAICHAT ASIGI fencing KHARIBA MAFAM ASIDA bom ama POKHAIKHIBANI. Bom POKHAIFAM MANAK NAKNA ASSAM Rifles ki temporary duty TOUFAM bunker amasu leiri. Bom adu MATOU karamna POKHAIKHIBANO haiba khangma ngamdri. Nakal amaromda ASSAM Rifles na duty tawriba MAFAM adugi wangmada leiriba Myanmar gi Namphalong da Nongmei round kaya kapagi makhol sing taki hare. Tungda Taudok Thokpa Maduda MOREH Police Manipur Rifles IRB amadi ASSAM Rifles ki khutpu laktuna thiba humagi thabak chathabada POKHAIKHIBA bom gi machet khara phangma ngamkhe. Bom adu lethot bom oiramba yai hairi nakal amaromda ngasi ahing pung amaga minute 15 taba matamda MOREH ga tainariba Myanmar gi Namphalong da leiba fire substation manakta bom yauna Nongmei round kya kapagi makhol sing MOREH gi miyam na tanakhe. Thaudok aduda Myanmar da hojik chathariba civil disobedience movement da saugatpa Myanmar gi police personnel ama Leikhidre. Leikhidreba MEEOI adudi thonghaugin kawi haire adubo thaudok aduda MEEOI kya asok apan nangki haibagi paudi chapchana khangbangamdri.